ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯦꯠ ꯁꯥꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯤꯡꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯇꯥꯖꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯨꯒꯤ ꯃꯃꯤꯡ ꯁꯤꯡꯁꯥꯡ ꯂꯥꯛꯄ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯁꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯂꯣꯏꯅꯕꯤꯗꯨꯒꯤ ꯃꯃꯤꯡꯅ ꯑꯌꯤꯡꯕꯤ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯁꯤꯡꯁꯥꯡ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯂꯝꯍꯦꯟ ꯁꯅꯥ ꯀꯧꯕ ꯃꯄꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯦꯟ ꯁꯅꯥ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ, ꯉꯥꯡꯅ ꯁꯛꯅꯕ ꯉꯝꯗꯕ, ꯃꯥꯅꯕꯨ ꯇꯧꯒꯅꯤ ꯈꯟꯈ꯭ꯔꯕꯗꯤ ꯇꯧꯗꯅ ꯇꯣꯛꯇꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯕꯁꯨ, ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯕꯁꯨ ꯂꯝꯍꯦꯟ ꯁꯅꯥ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯥꯡꯕ ꯁꯛꯄꯗꯤ ꯂꯣꯏꯅꯃꯛ ꯏꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯡꯁꯤ ꯈꯨꯜꯁꯤꯒꯤ ꯂꯨꯆꯤꯡꯕꯨ ꯑꯣꯏꯅ ꯊꯝꯕ ꯃꯈꯣꯏ ꯅꯤꯄꯥꯟꯕꯨ ꯀꯧꯈꯠꯂꯗꯨꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯅꯣꯏꯅ ꯇꯧꯅꯤꯡ ꯀꯌꯥ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯝꯖꯤꯜꯂꯤ꯫ "ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤꯁꯦ." ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯨꯆꯤꯡꯕ ꯅꯤꯄꯥꯟ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯌꯦꯡꯗꯨꯅ, "ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈꯨꯟꯖꯥ ꯀꯌꯥꯗ ꯌꯦꯟꯊꯣꯛꯅꯕ ꯄꯤꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ, ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯦꯟꯊꯣꯛꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯌꯥꯝ ꯁꯥꯎꯅ ꯋꯥꯇꯥꯅꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯗꯨꯒ ꯌꯥꯝ ꯋꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯨꯆꯤꯡꯕ ꯅꯤꯄꯥꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯨꯆꯤꯡꯕ 8 ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ, "ꯑꯆꯨꯝꯕ ꯌꯥꯝꯅ ꯄꯥꯝꯕ, ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯂꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ, ꯑꯩꯈꯣꯏꯅ ꯆꯥꯅꯅꯕ, ꯃꯗꯨꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯩ, ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯍꯦꯟ ꯁꯅꯥ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯤꯕ ꯂꯨꯆꯤꯡꯕꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯕꯠ ꯂꯥꯎꯅ ꯀꯛꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯕ 8 ꯑꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ, ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯦ, ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯌꯥꯎꯖꯗꯦ." ꯑꯁꯨꯝꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯦꯟ ꯁꯅꯥꯅ ꯃꯈꯨꯠ ꯀꯛꯈ꯭ꯔꯕ ꯂꯨꯆꯤꯡꯕꯗꯨꯗꯤ ꯃꯈꯨꯠ ꯑꯇꯠꯄꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯀꯤꯅ "ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯍꯦꯟ ꯁꯅꯥ ꯆꯍꯤ 8-9 ꯃꯨꯛꯀꯤ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯑꯅꯝ ꯀꯟꯕ, ꯈꯟꯈꯤꯕ ꯍꯥꯏꯈꯤꯕꯅ ꯑꯔꯣꯏꯕ ꯑꯣꯏꯕꯁꯤꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯂꯨꯆꯤꯡꯕꯗꯨꯗ ꯌꯦꯡꯂꯗꯨꯅ, "ꯈꯨꯔꯥꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯩꯅꯣ? ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯅ ꯂꯩꯅ ꯅꯣꯏꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯇꯧꯕ ꯌꯥꯕ꯭ꯔꯣ?" ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯂꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯀꯛꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯀꯗꯣꯝꯗꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯝꯍꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯐꯥ ꯐꯥꯈꯤꯔꯝꯃꯤ꯫ "ꯊꯥꯗꯣꯛꯑꯣ, ꯑꯩ ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯄꯟꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ." ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯀꯞꯅ, "ꯂꯝꯍꯦꯟ ꯁꯅꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯒ ꯀꯧꯅꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯌꯥꯝ ꯁꯥꯎꯅ, "ꯑꯩ ꯅꯪꯒ ꯀꯧꯅꯗ꯭ꯔꯁꯨ ꯌꯥꯏ. ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯃꯐꯝꯗ ꯐꯅꯅꯕ ꯇꯧꯔꯒ ꯃꯈꯣꯏꯅ ꯂꯨꯅ ꯆꯥꯊꯣꯛꯂꯝꯂꯤꯕꯁꯦ ꯈꯪꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯣ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯌꯥꯝ ꯀꯟꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯀꯞꯅ, "ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ. ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯌꯥꯕꯤꯗꯨꯅ ꯂꯥꯛꯄꯅꯤ. ꯉꯁꯤꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯗ꯭ꯔꯕꯅꯤꯅ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯌꯥꯔꯣꯏ. ꯑꯩ ꯅꯪꯒꯁꯨ ꯁꯥꯟꯅꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ
ꯃꯥꯅ ꯃꯈꯨꯠ ꯀꯛꯂꯨꯔꯕ ꯅꯨꯄꯥꯗꯨꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯟꯖꯥ ꯀꯌꯥꯗ ꯁꯅꯥ ꯂꯨꯄꯥꯗꯣ ꯍꯦꯛ ꯌꯦꯟꯊꯣꯛꯇ꯭ꯔꯕ ꯅꯪꯕꯨ ꯍꯤꯡꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯅꯤ ꯈꯪꯉꯨ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯆꯪꯉꯛꯇꯨꯅ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯂꯝꯕꯦꯟ ꯁꯅꯥꯒ ꯑꯃꯨꯛ ꯈꯠꯅꯔꯨꯔꯕꯣ? ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯍꯪꯂꯛꯏ꯫ ꯊꯥꯗꯣꯏ ꯀꯞꯅ ꯑꯩ ꯃꯥꯒ ꯀꯧꯅꯔꯣꯏ ꯏꯃꯥ, ꯃꯥꯗꯤ ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯌꯥꯕꯤꯗꯦ, ꯉꯁꯤꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯃꯥꯅ ꯌꯥꯗꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯨ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯑꯣꯍꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ, ꯐꯔꯦꯁꯦ ꯑꯗꯣ ꯂꯝꯕꯦꯟ ꯁꯅꯥꯗ ꯏꯆꯥꯟꯅ ꯀꯔꯤ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯅꯣ? ꯊꯥꯗꯣꯏꯁꯨ ꯀꯞꯇꯨꯅ ꯉꯁꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠ ꯂꯝꯕꯦꯟ ꯁꯅꯥꯅ ꯀꯛꯄꯗ ꯅꯠꯇꯅ ꯍꯥꯟꯅꯕ ꯇꯧꯔꯛꯄꯗ ꯃꯥꯅ ꯈꯥꯝꯂꯨꯕꯒꯤ ꯉꯥꯡꯂꯛꯄ ꯀꯌꯥꯗꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯏꯪꯅ ꯇꯞꯅ ꯊꯥꯗꯣꯏꯕꯨ ꯊꯦꯝꯕꯤꯔꯛꯏ꯫ ꯕꯦꯝꯃ, ꯂꯝꯍꯦꯟ ꯁꯅꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤ, ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤꯗꯃꯛ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯗꯣ ꯀꯠꯊꯣꯛꯂꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯤ ꯌꯦꯛꯅꯕ ꯌꯥꯝꯒꯅꯤ, ꯌꯦꯡꯊꯤꯕꯅꯅꯦ ꯈꯨꯔꯛ ꯍꯥꯡꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯤꯅ ꯈꯪꯅ ꯆꯠꯅꯕ ꯇꯧꯔꯤꯕꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯅ ꯂꯝꯕꯦꯟ ꯁꯅꯥꯒꯤ ꯃꯐꯝꯗ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯌꯦꯡꯉꯣ ꯏꯕꯦꯝꯃ, ꯈꯨꯜꯁꯤꯗ ꯅꯪꯒ ꯂꯝꯕꯦꯟ ꯁꯅꯥꯒꯗ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯑꯣꯏꯕꯅ ꯀꯨꯏꯔꯔꯣꯏ ꯃꯥꯅ ꯅꯪꯕꯨ ꯀꯧꯕ ꯁꯣꯏꯗꯅ ꯂꯥꯛꯂꯗꯧꯕꯅꯤ, ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯁꯥꯎꯅ ꯑꯩ ꯃꯥꯒ ꯇꯤꯟꯅꯔꯣꯏ ꯏꯃꯥ, ꯉꯁꯤꯗꯒꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯁꯨ ꯌꯥꯔꯣꯏ, ꯑꯩꯁꯨ ꯃꯉꯣꯟꯗ ꯀꯧꯔꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯄꯥꯟ ꯑꯗꯣꯝꯗꯒꯤ ꯊꯥꯗꯣꯏ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯝꯕꯦꯟ ꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯂꯝꯕꯦꯟ ꯁꯅꯥ ꯆꯪꯂꯛꯄꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯀꯩ ꯀꯧꯕꯤꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯁꯥꯎꯔꯩ ꯇꯥꯛꯄꯒꯨꯝ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯪꯅ ꯀꯧꯅꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯀꯧꯅꯤꯅ, ꯅꯁꯛꯇꯨꯒ ꯂꯥꯛꯑꯣ ꯏꯕꯨ ꯀꯨꯟꯖꯣꯏꯒꯤꯁꯨꯗꯣ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯂꯝꯕꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯗꯨꯅ ꯆꯥꯔꯣꯏ ꯑꯝꯇ, ꯑꯩ ꯅꯪꯒ ꯇꯤꯟꯅꯗ꯭ꯔꯦ, ꯅꯪ ꯑꯗꯣꯝꯗ ꯆꯥꯎꯁꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯗꯨꯅ ꯑꯣ ꯅꯪ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯌꯥꯔꯣꯏ, ꯑꯩ ꯅꯪꯒ ꯇꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣ ꯅꯪ ꯌꯥꯔꯣꯏ, ꯅꯪ ꯑꯩꯒ ꯇꯤꯟꯅꯗ꯭ꯔꯦ? ꯊꯥꯗꯣꯏꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯇꯤꯟꯅꯗ꯭ꯔꯦ, ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯅꯪ ꯆꯪꯕꯤꯔꯛꯀꯅꯨ, ꯆꯠꯂꯣ꯫ ꯅꯪ ꯁꯥꯟꯅꯅꯤꯡꯂꯒ ꯅꯇꯣꯝ ꯁꯥꯟꯅꯔꯨꯆꯣ, ꯆꯥꯅꯤꯡꯉꯁꯨ ꯅꯇꯣꯝ ꯆꯥꯎꯆꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯒꯦ ꯇꯧꯕꯒ ꯂꯝꯕꯦꯟ ꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯐꯠ ꯄꯥꯡꯈꯠꯂꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯈꯣꯡ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯗꯨꯅ ꯃꯈꯨꯠꯅ ꯂꯝꯕꯦꯟ ꯁꯅꯥꯗ ꯄꯣꯞ ꯊꯥꯔꯗꯨꯅ ꯊꯥꯗꯣ ꯑꯩ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯅꯦ, ꯊꯥꯗꯣ ꯑꯁꯨꯝꯅ ꯂꯥꯎꯖꯩ꯫ ꯂꯝꯍꯦꯟ ꯁꯅꯥ ꯊꯥꯗꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯗꯅ ꯅꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ ꯃꯥ ꯏꯄꯨ ꯀꯨꯟꯖꯣꯏꯒꯤꯁꯨꯗꯣ ꯏꯃꯥꯒꯤꯁꯨ ꯄꯨꯔꯛꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯕꯨ ꯊꯥꯡꯂꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯑꯩ ꯆꯠꯅꯤꯡꯗꯦ, ꯑꯩ ꯃꯥꯒ ꯇꯤꯟꯅꯔꯣꯏ, ꯑꯩ ꯃꯥꯒ ꯇꯤꯟꯅꯔꯣꯏꯕ ꯏꯃꯥ, ꯑꯩ ꯆꯠꯅꯤꯡꯗꯦꯕ ꯑꯁꯨꯝꯅ ꯀꯞꯂꯒ ꯂꯥꯎꯔꯛꯏ꯫ ꯂꯝꯍꯦꯟ ꯁꯅꯥ ꯅꯣꯛꯂꯗꯨꯅ ꯉꯝꯂꯗꯤ ꯅꯥꯊꯣꯛꯑꯅꯤ, ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯀꯔꯝ ꯅꯣꯛꯂꯒꯗꯕꯅꯣ ꯑꯅꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯀꯕꯣꯛꯂꯩꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯊꯥꯗꯣꯏ ꯀꯞꯂꯗꯨꯅ ꯂꯝꯕꯦꯟ ꯁꯅꯥꯒ ꯑꯩꯒ ꯇꯤꯟꯅꯔꯣꯏ, ꯑꯩꯅ ꯉꯥ ꯐꯥꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯌꯥꯕꯤꯗ꯭ꯔꯤꯅꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯀꯨꯏꯔꯔꯣꯏ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯑꯅꯤ ꯑꯃꯗꯣ,
ꯑꯁꯨꯝꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯃꯥꯅ ꯆꯠꯁꯤ ꯍꯥꯏꯕꯗ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕꯅꯤ, ꯑꯩ ꯃꯥꯒ ꯀꯧꯅꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ "ꯊꯥꯗꯣꯏ, ꯎꯃꯪꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯤ ꯊꯥꯗꯣꯏ ꯁꯥꯎꯅ "ꯑꯩ ꯎꯃꯪꯗ ꯆꯠꯅꯤꯡꯗꯦ, ꯑꯩꯁꯨ ꯏꯇꯣꯝꯇ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯅꯤ, ꯅꯪꯁꯨ ꯎꯃꯪꯗ ꯅꯇꯣꯝ ꯆꯠꯆꯔꯣ, ꯑꯩ ꯅꯪꯒꯁꯨ ꯇꯤꯟꯅꯔꯣꯏ." ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯐꯠ ꯊꯥꯡꯒꯠꯂꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ "ꯂꯝꯍꯦꯟ ꯁꯅꯥ, ꯑꯩ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯅꯦ, ꯑꯩ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯔꯒ ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯗꯨꯅ ꯂꯩꯔꯤ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ "ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ ꯎꯃꯪꯗ, ꯑꯗꯨꯒ ꯉꯥꯗꯣ ꯑꯃꯨꯛ ꯐꯥꯗꯣꯏꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ." ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯗꯨꯅ ꯂꯝꯍꯦꯟ ꯁꯅꯥꯅ ꯊꯥꯡꯂꯤꯕꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯀꯕꯣꯛ ꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯂꯝꯍꯦꯟ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯈꯔ ꯍꯧꯈꯤꯗꯨꯅ ꯑꯌꯤꯡꯕꯤꯁꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯐꯪꯖꯔꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯁꯤꯡꯁꯥꯡ ꯂꯥꯛꯄꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯂꯝꯍꯦꯟ ꯁꯅꯥꯒ ꯌꯥꯝ ꯇꯣꯏꯅ ꯄꯨꯟꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯝꯍꯦꯟ ꯁꯅꯥꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯤꯗ ꯆꯠꯂꯨꯁꯤ, ꯑꯗꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯝꯗꯨꯅ ꯄꯨꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯉꯁꯤꯁꯨ ꯂꯝꯍꯦꯟ ꯁꯅꯥ ꯅꯤꯡꯊꯤꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯁꯣꯝꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯀꯌꯥꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯊꯥꯗꯣꯏ, ꯏꯄꯟ ꯐꯩꯖꯥꯎꯒꯤ ꯑꯋꯥꯊꯕꯤꯗꯣ ꯃꯨꯜꯍꯧꯔꯦ, ꯑꯩꯅ ꯏꯄꯟ ꯐꯩꯖꯥꯎꯗ ꯑꯃ ꯍꯦꯛ ꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯩꯈꯣꯏ ꯅꯤꯡꯊꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ." "ꯑꯁ, ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤ, ꯆꯠꯂꯣ, ꯅꯪꯒ ꯅꯤꯡꯊꯤꯒ ꯆꯥꯎꯔꯣ, ꯑꯩ ꯑꯋꯥꯊꯕꯤ ꯆꯥꯕꯒ ꯆꯪꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯤꯕꯤ ꯃꯔꯣꯜ ꯑꯗꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ "ꯏꯆꯦ ꯊꯥꯗꯣꯏ, ꯂꯥꯛꯑꯣ, ꯇꯥꯆꯧꯅ ꯑꯩꯒꯤ ꯂꯩꯕꯤꯗꯨꯕ ꯑꯋꯥꯊꯕꯤꯗꯣ ꯆꯥꯔꯨꯁꯦ." ꯊꯥꯗꯣꯏꯁꯨ ꯅꯣꯛꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯅꯤꯡꯊꯤ, ꯅꯣꯏ ꯇꯥꯆꯧꯒ ꯅꯪꯒ ꯆꯠꯂꯒ ꯆꯥꯔꯨꯔꯣ, ꯏꯆꯦꯗꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯗ ꯌꯥꯔꯣꯏ." ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯂꯗꯨꯅ "ꯑꯣ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯂꯝꯍꯦꯟ ꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ "ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤ, ꯂꯣꯏꯁꯤꯜꯂꯝꯗ ꯌꯥꯔꯣꯏ, ꯑꯩ ꯑꯋꯥꯊꯕꯤꯒ ꯆꯥꯅꯤꯡꯗꯦ, ꯅꯪꯒ ꯅꯤꯡꯊꯤꯒ ꯑꯗꯨꯝ ꯆꯥꯔꯨꯔꯣ." ꯂꯝꯍꯦꯟ ꯁꯅꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯌꯥꯔꯣꯏꯗ꯭ꯔꯥ ꯊꯥꯗꯣꯏ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯊꯥꯗꯣꯏ ꯍꯟꯗꯛꯇꯤ ꯈꯔ ꯁꯥꯎꯅ "ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤ ꯂꯝꯍꯦꯟ ꯁꯅꯥ, ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯗꯣ ꯇꯧꯔꯅꯨ, ꯆꯣ, ꯏꯃꯥꯏ ꯆꯥꯒꯤ ꯍꯤꯡꯅꯕ ꯄꯨꯛ ꯊꯟꯅꯕꯅꯦ ꯇꯧꯔꯤꯁꯦ, ꯅꯪꯒꯤ ꯆꯥꯒꯗꯕꯗꯣ ꯑꯉꯥꯡꯁꯤꯒ ꯆꯥꯔꯣ ꯍꯥꯏꯕꯅꯤ, ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯇꯥꯟꯅꯁꯦ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯐꯩ." ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯃꯔꯦꯡ ꯆꯨꯝꯗ ꯐꯠ ꯊꯥꯡꯒꯠꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯈꯨꯠꯅ ꯂꯝꯍꯦꯟ ꯁꯅꯥꯗ ꯊꯥꯗꯨꯅ "ꯑꯩ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯍꯥꯏꯕꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯦꯟ ꯁꯅꯥꯒꯤ ꯃꯁꯥꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯊꯥꯗꯣꯏꯅ ꯉꯥꯡꯅ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯩꯁꯨ ꯇꯥꯗꯅ ꯊꯥꯗꯣꯏꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯇꯝ ꯃꯥꯒꯤ ꯂꯦꯞꯅꯥꯏꯗ꯭ꯔꯕ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯝꯍꯦꯟ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯁꯛꯇ ꯆꯨꯗ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯃꯝ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕ ꯂꯝꯍꯦꯟ ꯁꯅꯥ ꯊꯥꯗꯣꯏꯕꯨ ꯊꯥꯡꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕꯗꯤ ꯍꯧꯖꯤꯛꯁꯨ ꯇꯣꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯂꯝꯍꯦꯟ ꯁꯅꯥ ꯊꯥꯗꯣꯏꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯗꯣꯏ ꯈ꯭ꯋꯥꯡꯗ ꯐꯤ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯊꯥꯗꯣꯏ, ꯃꯅꯤꯡꯂꯣꯝꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯉꯁꯤ ꯈꯨꯟꯖꯥ ꯀꯌꯥ ꯇꯧꯗꯨꯅ ꯏꯁꯤꯠꯀꯅꯤ, ꯉꯥ ꯐꯥꯔꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯣ." ꯊꯥꯗꯣꯏ ꯇꯞꯅ "ꯂꯝꯍꯦꯟ, ꯑꯩ ꯆꯠꯂꯔꯣꯏꯒꯦ, ꯏꯆꯦ ꯇꯥꯊꯣꯠꯂꯩꯒꯤ ꯐꯅꯦꯛꯁꯨ ꯄꯤꯒꯗꯕ ꯂꯩ, ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯨꯝꯒꯦ, ꯅꯪ ꯑꯣꯏꯅ ꯐꯥꯔꯨꯔꯣ." ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯍꯥꯟꯅꯒꯨꯝ "ꯑꯁ, ꯌꯥꯔꯣꯏ, ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯇꯜꯂꯤ, ꯂꯥꯛꯎ."
ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯝꯕꯦꯟꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯗꯨꯅ "ꯀꯩꯅꯣ ꯂꯝꯍꯦꯟ ꯅꯪꯅ ꯈꯜꯂꯤꯁꯦ? ꯑꯩꯁꯦ ꯅꯨꯄꯤꯅꯤ, ꯏꯃꯥ ꯏꯆꯥꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯎꯁꯤꯊꯧꯑꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯝꯅ ꯌꯦꯠꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯇꯣꯛꯄꯤꯔꯨ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯡꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯒꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯏꯃꯥ ꯏꯕꯥꯅꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯀꯔꯤꯅ ꯍꯥꯏꯅ ꯍꯥꯏꯅꯒꯅꯤ? ꯑꯩꯕꯨ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯃꯣꯏꯅ ꯂꯧꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯩ ꯏꯖꯠꯄꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕ ꯄꯥꯝꯂꯕꯗꯤ ꯇꯧꯔꯣ, ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯣ, ꯑꯗꯨꯒ ꯑꯩꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯝꯃꯣ." ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯨ ꯌꯥꯝ ꯁꯥꯎꯅ ꯂꯝꯕꯦꯟꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯝꯕꯦꯟꯁꯅꯥꯁꯨ ꯇꯞꯅ "ꯀꯩꯅꯣ ꯊꯥꯗꯣꯏ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯃꯗꯨꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯇꯥꯛꯄꯗꯤ" ꯂꯝꯕꯦꯟꯁꯅꯥ ꯃꯊꯃꯣꯏ ꯁꯣꯛꯅ ꯊꯥꯗꯣꯏꯕꯨ ꯋꯥꯔꯧꯈꯤꯕꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯊꯥꯗꯣꯏꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯀꯞꯅ ꯀꯞꯅ ꯂꯝꯕꯦꯟꯁꯅꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯝꯃꯤ꯫ ꯃꯆꯤꯟꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯀꯌꯥꯗꯨ ꯃꯇꯣꯝꯗ ꯈꯟꯖꯤꯜꯂꯨꯔꯒ ꯊꯥꯗꯣꯏ ꯍꯦꯟꯅ ꯀꯞꯂꯝꯃꯤ꯫ "ꯂꯝꯕꯦꯟꯁꯅꯥ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯇꯧ ꯀꯌꯥꯗꯨꯅ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯨꯝ ꯉꯥꯡꯕ ꯁꯛꯄ ꯃꯌꯥꯝꯁꯤꯅ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯧꯁꯤꯜꯂꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯒꯦꯀꯣ." ꯁꯤ ꯈꯟꯗꯨꯅ ꯊꯥꯗꯣꯏ ꯀꯞꯅ ꯀꯞꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯀꯞꯂꯛꯇ꯭ꯔꯤꯕ ꯂꯝꯕꯦꯟꯁꯅꯥ ꯉꯁꯤꯗꯤ ꯊꯥꯗꯣꯏꯅ ꯃꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯅꯤ ꯈꯟꯕꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯕꯒꯨꯝ ꯀꯞꯂꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯧꯈ꯭ꯔꯕ ꯊꯥꯗꯣꯏ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡ ꯂꯝꯕꯤꯗ ꯑꯉꯥꯎꯕ ꯃꯒꯨꯝꯅ ꯋꯥꯈꯜꯅ ꯃꯪꯂꯗꯨꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯇꯥꯅ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯂꯥꯛꯂꯤ꯫ ꯍꯔꯥꯎꯅ ꯃꯪꯒꯣꯜꯗ ꯂꯩꯖꯔꯝꯕ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯂꯝꯕꯦꯟꯁꯅꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯉꯛꯄꯅ ꯃꯁꯥꯗꯨ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ "ꯏꯃꯥꯒꯤ ꯂꯝꯍꯦꯟ, ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯠꯇꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯥꯏꯅꯦ?" ꯂꯝꯕꯦꯟꯁꯅꯥ ꯇꯞꯅ "ꯏꯃꯥ, ꯅꯆꯥꯏ ꯏꯁꯤꯠꯇꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗꯣ ꯌꯥꯎꯔꯣꯏꯒꯦ ꯍꯥꯏꯅ ꯍꯜꯋꯥꯏꯔꯛꯂꯕꯅꯤ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯇꯣꯝꯇ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ "ꯏꯃꯥꯒꯤ ꯏꯃꯣꯝ ꯅꯕꯨꯡꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯅꯆꯦ ꯊꯥꯗꯣꯏꯒ ꯁꯥꯎꯅꯔꯛꯄꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯤꯕꯤꯁꯨ "ꯈꯪꯗꯦ ꯏꯃꯥ, ꯏꯆꯦ ꯊꯥꯗꯣꯏꯒ ꯁꯥꯎꯅꯔꯛꯄꯒꯤ ꯇꯥꯆꯧꯅ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏꯗ꯫ ꯏꯆꯦ ꯊꯥꯗꯣꯏꯗꯤ ꯇꯥꯆꯧꯅ ꯑꯗꯨꯝ ꯉꯝꯕꯅꯤ." ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ "ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯏꯃꯥ ꯏꯪꯅ ꯇꯞꯅ ꯍꯪꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯨꯃ ꯂꯝꯕꯦꯟꯁꯅꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯦ, ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯤꯡꯕꯤꯅ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯝꯕꯦꯟꯁꯅꯥ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯇꯞꯅ "ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯆꯥꯅ ꯑꯗꯨꯝꯅ ꯂꯩꯕꯁꯦ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯆꯥꯗꯤ ꯃꯉꯥꯎ ꯊꯤꯔꯒꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ." ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯕꯦꯟꯁꯅꯥ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯄꯤ ꯅꯧꯔꯛꯏ꯫ ꯃꯔꯨ ꯑꯣꯏꯅ ꯑꯌꯤꯡꯕꯤꯒꯤ "ꯏꯆꯥꯗꯤ ꯃꯉꯥꯎ ꯊꯤꯔꯒꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ" ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯂꯝꯕꯦꯟꯁꯅꯥꯒꯤ ꯊꯃꯣꯏꯗ ꯇꯥꯁꯤꯟꯅ ꯊꯤꯜꯂꯔꯦ꯫ "ꯏꯃꯥ, ꯅꯁꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯉꯥꯎ ꯊꯤꯕ ꯏꯇꯧ ꯀꯌꯥꯁꯤꯗ ꯂꯥꯟꯖꯗ꯭ꯔꯕꯤ ꯆꯅꯨꯔꯥꯃꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯕꯤꯕꯁꯦ ꯑꯩ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯂꯝꯕꯦꯟꯁꯅꯥ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯃꯥꯗ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯅ "ꯏꯃꯥ, ꯑꯩꯁꯨ ꯌꯥꯝꯅ ꯂꯦꯝꯅ ꯈꯨꯂꯥꯛꯄ ꯑꯃꯒꯤ
ꯃꯆꯥ ꯄꯤꯕ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯉꯥꯎ ꯊꯤꯕ ꯏꯇꯧꯁꯤꯗ ꯑꯩꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯥꯏ ꯈꯨꯅꯅꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤꯅꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯦꯟꯁꯅꯥ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯑꯌꯦꯡꯕꯤꯁꯨ ꯃꯁꯥꯕꯨ ꯃꯊꯥꯗ ꯀꯣꯜꯂꯗꯨꯅ ꯏꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯐꯣꯡꯗꯣꯛꯇꯅ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯒꯨꯝ ꯂꯣꯏꯅ ꯇꯤꯟꯅꯕꯗꯨꯗ ꯈꯨꯟꯖꯥ ꯀꯌꯥꯅ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕꯅ ꯊꯥꯗꯣꯏꯒꯤ ꯃꯤꯡꯆꯠ ꯁꯣꯛꯅꯕ ꯁꯤꯜꯂꯛꯄꯅꯤ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯃꯥꯅꯅꯦ ꯏꯆꯥꯒ ꯈꯨꯗꯛ ꯑꯁꯤꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯏꯆꯥꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯂꯝꯍꯦꯟꯁꯅꯥ ꯇꯞꯅ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯅꯨꯄꯥ ꯌꯥꯎꯗꯅ ꯅꯨꯄꯤ ꯉꯥꯛꯇꯅ ꯈꯨꯜꯂꯤꯡꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯊꯣꯛꯀꯅꯤ꯫ ꯃꯆꯤꯟꯃꯛꯅ ꯏꯐꯝꯗ ꯌꯦꯠꯄꯤꯔꯛꯂꯗꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯏꯃꯥ꯫ ꯊꯥꯗꯣꯏꯗꯣ ꯌꯥꯝ ꯍꯣꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯇꯤꯟꯅꯔꯛꯈꯤꯕ ꯊꯥꯗꯣꯏꯗꯣ ꯃꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯃꯥ, ꯃꯥ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯌꯦꯡꯕꯤꯁꯨ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯤꯕꯤꯁꯨ ꯃꯕꯨꯡꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯂꯣꯟꯅ ꯀꯞꯆꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃꯔꯣꯝꯁꯦ ꯂꯝꯍꯦꯟꯁꯅꯥ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯂꯦꯜꯂꯛꯂꯝꯃꯤ꯫ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤ, ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯅꯤꯡꯊꯤꯕꯤ ꯂꯣꯟꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯠꯄꯤꯔꯝꯕ ꯂꯝꯍꯦꯟꯁꯅꯥ ꯃꯥꯅ ꯌꯦꯜꯂꯛꯇ꯭ꯔꯕꯗ ꯃꯥꯕꯨ ꯂꯝꯍꯦꯟꯁꯅꯥꯅ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯂꯅꯤ ꯈꯪꯂꯗꯨꯅ ꯋꯥꯈꯜꯅ ꯃꯆꯥ ꯑꯗꯨ ꯃꯪꯃꯪꯗꯨ ꯂꯩꯖꯔꯤ꯫ ꯊꯥꯗꯣꯏ ꯉꯁꯤꯁꯨ ꯃꯥꯒꯤ ꯈ꯭ꯋꯥꯡꯒꯤ ꯐꯤꯗꯨ ꯁꯥꯔꯤꯕꯅꯤ꯫ ꯐꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯋꯥꯈꯜꯅ ꯃꯆꯥꯗꯨ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯄꯤꯔꯥꯡꯅ ꯏꯆꯣꯠ ꯆꯣꯠꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯗꯨꯅ "ꯏꯆꯦ, ꯑꯩ ꯂꯥꯛꯏꯌꯦ" ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯗꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯅꯤꯡꯊꯤꯕꯤꯅ ꯀꯧꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕꯗ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ "ꯏꯆꯦ ꯊꯥꯗꯣꯏ, ꯑꯩ ꯂꯥꯛꯏꯌꯦ" ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯤꯡꯊꯤꯕꯤ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯤꯟꯊꯔꯝꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯆꯤꯟꯕꯥꯜꯗ ꯑꯁꯤꯟꯕ ꯃꯤꯅꯣꯛ ꯑꯃꯅ ꯂꯩꯇꯦꯡꯂꯗꯨꯅ "ꯅꯤꯡꯊꯤꯌ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯩ ꯂꯩꯔꯒꯦ ꯏꯅꯥꯎꯅ ꯂꯥꯛꯄꯗꯤ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯕꯨꯡꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯍꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯆꯌꯣꯜ ꯑꯃ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯃꯗ ꯆꯤꯊꯗꯅ ꯀꯞꯅ ꯀꯞꯅ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ "ꯏꯆꯦꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯏꯕꯨꯡꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯛꯇꯨꯅ ꯏꯕꯨꯡꯕꯨ ꯊꯦꯝꯕꯤꯌꯨ ꯏꯆꯦ꯫ ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯏꯆꯦ" ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯀꯞꯅ "ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯤꯡꯊꯤ, ꯏꯆꯦ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯂꯥꯛꯀꯦ." ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯥꯒꯤ ꯃꯇꯧꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯁꯥꯅꯖꯔꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯃꯕꯨꯛꯅꯤꯡ ꯑꯁꯤꯕꯨ ꯏꯆꯥ ꯊꯥꯗꯣꯏꯅ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯋꯥ ꯅꯠꯇꯅ ꯀꯅꯥꯒꯤ ꯋꯥ ꯑꯃꯇ ꯏꯆꯥꯅ ꯇꯥꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯅ ꯇꯥꯔꯣꯏ" ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯖꯔꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ "ꯃꯃꯥ, ꯃꯤꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯒ ꯏꯆꯥ ꯄꯥꯈꯪꯁꯤꯒ ꯇꯣꯏꯅ ꯂꯣꯏꯅ ꯇꯤꯟꯅꯕ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯎꯕꯗ ꯃꯤꯌꯥꯝꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯤꯡꯅꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ
ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯐꯝꯗ ꯃꯆꯥꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯏꯁꯥꯃꯛ ꯆꯠꯂꯒ ꯅꯤꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯩꯔꯤꯉꯩ ꯄꯥꯕꯨꯡ ꯅꯆꯥ ꯂꯥꯛꯆꯔꯤ ꯑꯁꯨꯝꯅ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯥꯗꯣꯏ ꯑꯣꯏꯔꯝꯕꯗꯒꯤ ꯍꯔꯥꯎꯅ ꯑꯅꯤꯃꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯌꯤꯡꯕꯤ ꯀꯞꯅ ꯀꯞꯅ ꯂꯝꯕꯦꯟ ꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯇꯝꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯝꯍꯦꯟ ꯁꯅꯥ ꯃꯇꯣꯝꯇ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯊꯥꯗꯣꯏ ꯑꯩꯅꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ꯫ ꯇꯥꯕꯗ ꯇꯨꯁꯨꯡꯂꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯟꯅꯗꯨꯅ ꯏꯐꯝꯗ ꯍꯥꯏꯔꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏ ꯊꯥꯗꯣꯏ, ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯁꯤ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯅ ꯌꯥꯅꯤꯡꯒꯅꯤ ꯌꯥꯅꯤꯡꯂꯣꯏ ꯈꯪꯗꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯧꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄ, ꯅꯪꯅ ꯀꯞꯆꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯅꯝ ꯀꯟꯕ ꯏꯇꯧꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯐꯥꯎꯕ ꯅꯐꯝꯗ ꯑꯗꯨꯃꯛ ꯎꯠꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤꯕ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯑꯉꯥꯎꯕ ꯃꯒꯨꯡ ꯃꯁꯤꯅ ꯁꯣꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯇꯞꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯏꯟꯊꯣꯛꯈꯤꯕ ꯂꯩꯇꯦ ꯂꯝꯍꯦꯟ꯫ ꯅꯪꯅ ꯋꯥꯔꯤꯕ ꯀꯞꯂꯤꯕꯗꯨꯒ ꯑꯩꯁꯨ ꯅꯪꯕꯨ ꯎꯗꯕꯗ, ꯅꯪꯅ ꯂꯝꯍꯦꯜꯂꯛꯇꯕꯗ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ, ꯀꯞꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯕꯦꯟ ꯁꯅꯥꯁꯨ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯥꯗꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯂꯝꯕꯦꯟ ꯁꯅꯥ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯑꯃꯗꯤ ꯂꯝꯍꯦꯟꯕ ꯃꯇꯧ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯑꯩꯒ ꯅꯪꯒ ꯑꯁꯨꯝꯅ ꯎꯅꯈꯤ ꯈꯪꯂꯛꯄꯗ ꯅꯪꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯄꯥꯡꯒꯅꯤ ꯃꯐꯝꯁꯤꯗꯒꯤ ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯂꯝꯍꯦꯟ, ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯁꯛ ꯑꯁꯦ ꯅꯪꯒꯤ ꯃꯥꯡꯗ ꯄꯨꯟꯁꯤꯁꯤꯃꯒꯤ ꯎꯠꯂꯛꯀꯅꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ ꯂꯝꯍꯦꯟ, ꯅꯪ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ꯫ ꯑꯁꯨꯝꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯍꯦꯟ ꯁꯅꯥꯁꯨ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯗꯨꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯃꯊꯣꯡ ꯆꯥꯗꯕ ꯑꯅꯝ ꯀꯟꯕ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯕꯗꯤ ꯂꯥꯏꯔꯗꯅ ꯅꯛꯅ ꯐꯥꯎꯕ ꯂꯦꯞꯃꯤꯟꯅꯕꯗ ꯅꯪꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯀꯌꯥ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯍꯜꯂꯣꯏ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯅꯝ ꯀꯟꯕꯒꯨꯝ ꯑꯩꯁꯨ ꯑꯅꯝ ꯀꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥꯗꯣ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯅꯕ ꯑꯩꯅ ꯉꯥꯡꯈꯤꯁꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯂꯤꯕ? ꯅꯪꯅ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯕ ꯑꯩꯅ ꯂꯥꯞꯈꯤꯕꯗ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯅꯣ, ꯀꯞꯂꯤꯕꯅꯣ? ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯕꯨ ꯆꯩꯅꯤꯡꯕ ꯆꯩꯌꯣ, ꯅꯪꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯣ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯕꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ, ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯦ꯫ ꯅꯨꯡꯁꯤ ꯁꯤꯠꯇꯕ ꯎꯅꯥꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯡꯉꯣꯏ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩꯅ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯣ ꯏꯐꯝꯗ ꯈꯪꯍꯜꯂꯝꯕꯅ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ, ꯅꯪꯅ ꯉꯁꯤ ꯀꯞꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯂꯝꯍꯦꯟ? ꯍꯥꯏꯌꯣ, ꯃꯁꯤ ꯊꯣꯛꯂꯝꯒꯗ꯭ꯔꯥ? ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯕꯗ ꯑꯩꯕꯨ ꯈꯨꯟꯖꯥ
ꯇꯟꯖꯥ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯂꯥꯏꯔꯖꯔꯕꯁꯨ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯁꯥꯗꯣꯡ ꯌꯣꯟꯗꯨꯅ ꯏꯃꯥ ꯏꯆꯥ ꯍꯤꯡꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯋꯥꯕꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ. ꯅꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯂꯝꯍꯦꯟ. ꯅꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ. ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯂꯝꯍꯦꯟꯁꯅꯥ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗꯅ ꯊꯥꯗꯣꯏ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯆꯨꯝꯃꯤ, ꯂꯝꯍꯦꯟꯁꯅꯥ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯇꯕꯅ ꯉꯁꯤꯒꯤ ꯑꯋꯥꯕꯁꯤ ꯅꯪꯂꯤꯕꯅꯤ. ꯊꯥꯗꯣꯏꯅ ꯃꯐꯝꯗ ꯁꯥꯎꯔꯤꯕꯗꯨꯁꯨ ꯁꯥꯎꯐꯝ ꯊꯣꯛꯏ. ꯂꯝꯍꯦꯟꯁꯅꯥ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯇꯕꯅ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯂꯩꯔꯤꯕ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ. ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ. ꯅꯪ ꯑꯗꯨꯝꯅ ꯂꯩꯒꯅꯨ ꯂꯝꯍꯦꯟ. ꯅꯪ ꯑꯗꯨꯝꯅ ꯂꯩꯒꯅꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯝꯍꯦꯟꯁꯅꯥꯗꯤ ꯋꯥꯂꯥꯡ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ. ꯊꯥꯗꯣꯏꯅ ꯑꯃꯨꯛ, ꯂꯝꯍꯦꯟ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨꯕ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯂꯝꯍꯦꯟꯁꯅꯥ ꯍꯟꯗꯛꯁꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯊꯥꯗꯣꯏꯁꯨ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯕꯁꯨ ꯂꯝꯍꯦꯟꯁꯅꯥꯅ ꯃꯅꯥꯅ ꯇꯥꯕꯤꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯋꯥꯔꯧꯅ ꯂꯝꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯗꯨꯅ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨ ꯈꯨꯅꯝꯃꯗꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ, ꯐꯔꯦ, ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯒꯤ ꯁꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ. ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯂꯝꯍꯦꯟꯁꯅꯥꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯐꯥꯔꯛꯏ. ꯊꯥꯗꯣꯏꯁꯨ ꯂꯝꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ, ꯂꯝꯍꯦꯟ, ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯇꯝ ꯀꯨꯏꯅ ꯁꯨꯛꯊꯗꯨꯅ ꯂꯩꯔꯨꯔꯕ ꯂꯝꯍꯦꯟꯁꯅꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯀꯣꯔꯧ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯂꯤꯈꯠꯂꯛꯄꯒꯨꯝ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯇꯨꯅ ꯈꯣꯏꯔꯣ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ. ꯑꯗꯨꯒ ꯇꯞꯅ, ꯍꯌꯦꯡ ꯀꯣꯔꯧꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯝꯍꯦꯟꯁꯅꯥꯒꯤ ꯃꯊꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ. ꯂꯝꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ. ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯝꯍꯦꯟꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯊꯣꯡꯖꯤꯜ ꯑꯗꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯝꯅ ꯑꯅꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎꯅ ꯂꯣꯏꯅꯈꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅꯔꯝꯂꯒ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯃꯐꯝꯗ ꯄꯥꯎꯇ ꯑꯃ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯉꯁꯤꯗꯤ ꯂꯝꯍꯦꯟꯁꯅꯥ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ. ꯊꯥꯗꯣꯏꯁꯨ ꯁꯣꯝꯗ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯏꯔꯥꯡ ꯂꯥꯡꯅ ꯑꯗꯨꯃꯛ ꯂꯩꯖꯔꯤ. ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨ ꯂꯩꯔꯝꯕ ꯃꯆꯥꯅ ꯉꯁꯤ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯆꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ. ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯅꯠꯇꯅ ꯅꯤꯡꯊꯤꯕꯤꯁꯨ ꯉꯁꯤꯗꯤ ꯃꯕꯨꯡꯒꯤ ꯍꯥꯟꯅꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯂꯝꯍꯦꯟꯕ ꯃꯇꯧꯗꯨ ꯎꯔꯛꯄꯗ ꯍꯔꯥꯎꯕꯅ ꯃꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ. ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯄꯟꯊꯨꯡ ꯌꯧꯕ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯉꯝꯖꯔꯝꯗꯦ. ꯑꯃꯨꯛꯁꯨ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯒꯗꯕ ꯃꯃꯥ ꯂꯥꯏꯔꯤꯕꯤꯒꯤ ꯈꯟꯕꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯣꯛꯆꯕ ꯉꯝꯖꯔꯝꯗꯦ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯣꯔꯧ ꯃꯥꯁꯨ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯂꯛꯄ ꯃꯝꯂꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯂꯝꯍꯦꯟꯁꯅꯥ ꯍꯔꯥꯎꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯦ. ꯊꯥꯗꯣꯏꯁꯨ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯝꯂꯒ ꯑꯗꯨꯃꯛ ꯂꯝꯍꯦꯟꯁꯅꯥꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯆꯥ ꯂꯩꯁꯥꯕꯤꯅꯤ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ. ꯁꯣꯝꯗꯅ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯖꯔꯦ ꯈꯟꯗꯨꯅ ꯂꯝꯍꯦꯟꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯖꯔꯤ. ꯊꯥꯗꯣꯏꯅ
ꯂꯝꯕꯦꯟ ꯁꯅꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯏꯁꯣꯔꯗꯤ ꯅꯪꯅ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯅꯥꯎꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯄꯥꯝꯃꯨꯕ ꯑꯁꯨꯝꯅ ꯂꯝꯕꯦꯟ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯅꯪ ꯑꯃꯗꯤ ꯑꯩ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯝꯕꯦꯟ ꯁꯅꯥꯅ ꯊꯥꯗꯣꯏꯁꯨ ꯂꯝꯕꯦꯟ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯩꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯣꯛꯂꯗꯨꯅ ꯂꯝꯕꯦꯟ ꯁꯅꯥꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯔꯤꯁꯦ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯈꯣꯡꯈꯨꯠ ꯅꯝꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯅꯊꯧ ꯇꯧꯔꯣ ꯁꯤ ꯉꯁꯤꯗꯒꯤ ꯍꯛꯆꯥꯡꯒꯁꯦ ꯑꯝꯇ ꯅꯝꯗꯅ ꯄꯥꯏꯅ ꯇꯧꯔꯣꯕ ꯁꯤ ꯊꯥꯗꯣꯏꯁꯨ ꯅꯣꯛꯂꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯂꯝꯕꯦꯟ ꯁꯅꯥꯕꯨ ꯈꯪꯀꯥꯎ ꯀꯥꯎꯊꯈꯤ ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨ ꯁꯣꯛꯇꯣꯛꯂꯒ ꯂꯩꯈꯤ ꯂꯝꯕꯦꯟ ꯁꯅꯥ ꯅꯣꯛꯂꯗꯨꯅ ꯑꯌꯣ ꯅꯨꯄꯥ ꯍꯥꯠꯀꯤ ꯇꯧꯕꯤ ꯃꯁꯤ ꯀꯤꯕꯨ ꯀꯤꯅꯦ ꯂꯩꯃꯤꯟꯅ ꯇꯧꯕ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ ꯊꯥꯗꯣꯏꯁꯨ ꯃꯆꯤꯟ ꯑꯗꯨ ꯁꯣꯛꯇꯣꯛꯂꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯃꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯝꯕꯦꯟ ꯁꯅꯥ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯈꯨꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯝꯃꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯆꯤꯡꯕꯤ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯗꯤ ꯃꯃꯣꯝꯂꯣꯏ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯎꯅ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝ ꯇꯝꯅ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯤ ꯀꯕꯣꯛꯂꯩꯁꯨ ꯃꯁꯥꯅ ꯃꯐꯝ ꯈꯪꯅ ꯂꯩꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯒꯤ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯗꯨꯅ ꯂꯝꯕꯦꯟ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯦꯞꯅꯈ꯭ꯔꯦ ꯃꯇꯝ ꯃꯥꯒꯤ ꯏꯔꯩ ꯑꯆꯧꯕ ꯀꯅꯥꯅꯕꯨ ꯈꯥꯝꯂꯨꯕ ꯉꯝꯒꯅꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯝꯕꯦꯟ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯊꯥꯗꯣꯏꯗꯤ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯔꯜꯌꯥꯏꯗ ꯆꯠꯂꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯒꯗꯕ ꯃꯃꯥꯒꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯕ ꯉꯝꯖꯔꯝꯗꯦ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯀꯥꯗ ꯆꯠꯈꯤꯕꯒ ꯏꯃꯨꯡ ꯑꯗꯨꯕꯨ ꯅꯪꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯊꯧ ꯌꯥꯝꯒꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯇꯨꯝ ꯃꯈꯨꯟꯒꯨꯝꯂꯕ ꯑꯀꯨꯞꯄ ꯊꯧꯒꯥꯏ ꯀꯌꯥꯗꯒꯤ ꯍꯧꯗꯨꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯀꯌꯥ ꯅꯪꯒꯤ ꯃꯊꯛꯇ ꯂꯥꯛꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯏ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯇꯤꯛ ꯆꯥꯔꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯀꯞꯆꯔꯤ ꯁꯤꯡꯊꯔꯤꯕ ꯃꯆꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯇꯞꯅ ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯏꯆꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯗꯨꯅ ꯍꯦꯟꯅ ꯏꯃꯥꯅ ꯄꯦꯟꯒꯗꯧꯔꯤꯕꯅꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯌꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯁꯤ ꯃꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯅꯦ ꯃꯀꯨꯒꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯨꯍꯣꯡꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯕꯨꯝ 10 ꯅꯧꯄꯨꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯛꯄꯒꯤ ꯆꯥꯎꯊꯣꯛꯆꯕꯒꯤ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯃꯃꯥ ꯃꯆꯥ ꯀꯞꯃꯤꯟꯅꯗꯨꯅ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯗꯣꯏꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯅꯤ ꯁꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯄ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯃꯔꯥꯌꯥꯏꯗ ꯆꯠꯂꯅꯤ ꯈꯟꯕꯗ ꯃꯤꯂꯨꯞ ꯏꯔꯥꯡꯗꯨ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯝꯕꯦꯟ ꯁꯅꯥ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯈꯣꯡꯗꯣꯏꯔꯛꯇꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯊꯥꯗꯣꯏꯁꯨ ꯉꯁꯤꯗꯤ ꯅꯤꯡꯊꯤꯔꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯗꯨꯅ ꯃꯁꯥꯗ ꯂꯩꯇꯦꯡꯂꯕ ꯑꯗꯨꯗꯗꯤ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯝꯕꯦꯟ ꯁꯅꯥꯁꯨ ꯁꯛꯇꯁꯨꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯑꯅꯤꯗꯨ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯑꯗꯨꯝꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯉꯁꯤꯗꯤ ꯃꯆꯥ ꯃꯃꯨꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯃꯗꯤ ꯑꯏꯪꯕꯤꯁꯨ ꯄꯦꯟꯖꯔꯝꯃꯤ ꯅꯤꯡꯊꯤꯕꯤꯁꯨ ꯃꯅꯝ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯍꯔꯥꯎꯖꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯀꯌꯥꯗ ꯎꯕꯗ ꯀꯕꯣꯛꯂꯩꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ
ꯑꯗꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯕꯁꯨ ꯂꯝꯍꯦꯟꯁꯅ ꯃꯥꯒꯤ ꯂꯝꯍꯦꯟꯕ ꯃꯇꯧ ꯑꯗꯨꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯄꯥꯝꯕ ꯃꯥꯅ ꯅꯤꯡꯕꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯎ ꯐꯅ ꯌꯥꯝꯅ ꯊꯤꯖꯔꯕꯁꯨ ꯊꯥꯗꯣꯏꯕꯨꯗꯤ ꯂꯝꯍꯦꯟꯁꯅꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯊꯥꯗꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯊꯥꯗꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯖꯔꯤ ꯑꯌꯦꯡꯕꯤꯅ꯫ ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯃꯁꯤꯅ ꯁꯣꯟꯖꯔꯤ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ꯫ ꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯕ ꯂꯣꯏꯗ꯭ꯔꯤꯀꯣ, ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯕꯗꯨꯁꯨ ꯑꯩꯗꯤ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯃꯠꯇ ꯃꯔꯨ ꯍꯨꯟꯕ ꯉꯝꯂꯣꯏ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯁꯣꯝꯗꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯑꯃꯗꯤ ꯍꯨꯏꯊꯧ ꯂꯥꯛꯄ ꯍꯥꯏꯅ ꯈꯪꯅꯕ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗꯤ ꯈꯨꯜ ꯀꯌꯥ ꯑꯃꯗ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯈꯨꯜꯒ ꯊꯪꯅ ꯂꯩꯔꯤꯕ ꯌꯥꯏꯐ ꯈꯨꯜꯕꯨꯁꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯊꯥꯗꯣꯏꯁꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯈꯟꯕꯗ ꯅꯨꯡꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯀꯌꯥꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯂꯧꯕꯤꯔꯨꯗꯨꯅ ꯃꯆꯥꯅ ꯃꯃꯤꯠ ꯃꯃꯩ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯥꯏꯐ ꯈꯨꯜꯗ ꯂꯩꯔꯤꯕ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯅꯨꯡꯁꯤ ꯈꯨꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯅꯕ ꯂꯥꯂꯣꯡ ꯌꯥꯠꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯊꯅ ꯂꯣꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯊꯧꯈꯤꯕꯅ ꯊꯥꯗꯣꯏꯁꯨ ꯃꯃꯤꯠ ꯃꯃꯩ ꯄꯥꯡꯒꯗꯕ ꯉꯁꯤ ꯍꯌꯦꯡꯇ ꯉꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯀꯕꯣꯛꯂꯩ ꯑꯌꯦꯡꯕꯤ ꯅꯤꯡꯊꯤꯕꯤꯗ ꯅꯠꯇꯅ ꯃꯅꯥꯏ ꯃꯁꯦꯟ ꯅꯨꯄꯤ ꯀꯌꯥ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯌꯥꯏꯐ ꯈꯨꯜ ꯇꯝꯅ ꯆꯠꯈꯤꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯗꯥꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯨꯔꯤ꯫ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯌꯦꯡꯗꯤ ꯅꯨꯡꯁꯤ ꯈꯨꯜꯗ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯐꯤꯔꯥꯜ ꯈꯨꯜ ꯑꯗꯨꯗ ꯄꯥꯏꯍꯜꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯗꯨ ꯃꯕꯨꯛ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯑꯉꯥꯡ ꯎꯅꯅꯕ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯃꯄꯥꯟ ꯑꯗꯨꯗꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯃꯗꯤ ꯂꯝꯍꯦꯟꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯀꯌꯥꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯕꯨ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯔꯥꯎꯅ ꯅꯤꯡꯊꯤꯕꯤꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯤꯡꯊꯤꯕꯤꯕꯤ ꯎꯕꯗ ꯂꯝꯍꯦꯟꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯟꯗ ꯌꯦꯡꯂꯗꯨꯅ ꯀꯃꯥꯏ ꯇꯧꯔꯒꯦ? ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯦꯟꯁꯅꯥ ꯍꯔꯥꯎꯈꯤꯕꯅ ꯃꯆꯜꯕꯨ ꯆꯦꯅ ꯀꯣꯟꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯤ ꯃꯁꯨ ꯐꯪꯂꯦ ꯇꯥꯕꯗ ꯍꯔꯥꯎꯈꯤꯕꯅ ꯀꯞꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯝꯍꯦꯟꯁꯅꯥꯗꯤ ꯍꯔꯥꯎꯈꯤꯕꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯆꯥꯗꯨ ꯏꯋꯥ ꯋꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗ ꯂꯝꯍꯦꯟꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯇꯥꯏꯕꯪ ꯐꯥꯎꯕꯗ ꯉꯥꯏꯔꯤꯕ ꯃꯆꯥꯗꯨꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯊꯥꯗꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯗꯨꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯐꯪꯂꯕꯅꯤ ꯊꯥꯗꯣꯏ, ꯑꯩ ꯑꯆꯧꯕ ꯁꯛꯂꯦꯟ ꯑꯃ ꯆꯥꯅꯅꯕ ꯁꯗꯥꯟꯕ ꯆꯠꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯌꯦꯡꯕꯤꯗꯨ ꯅꯠꯇꯅ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯍꯩ ꯑꯉꯥꯎꯕ, ꯅꯪ ꯅꯆꯥ ꯐꯪꯂꯕꯅꯤꯅꯦ, ꯅꯪꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯣ ꯈꯔ ꯍꯜꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯂꯝꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯏꯆꯥꯒ ꯄꯨꯟꯅ ꯂꯝꯍꯦꯟꯕ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯝꯍꯦꯟꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯏꯅꯨꯡ ꯉꯥꯟꯊꯣꯔꯛꯂꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯦꯟꯁꯅꯥ ꯃꯁꯥꯗ ꯅꯥꯆꯨꯡꯕ ꯂꯩꯇꯅ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯃꯪ ꯇꯝꯅ ꯍꯔꯥꯎꯅ ꯃꯇꯣꯝꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤꯗꯃꯛ ꯅꯨꯡꯁꯤ ꯈꯨꯜ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯈꯔ ꯍꯧꯈꯤꯕꯅ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯅꯨꯡꯁꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯊꯥꯗꯣꯏꯒꯤ ꯃꯆꯥ ꯄꯤꯕ ꯑꯃ ꯐꯪꯖꯕꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯨꯟꯖꯥ ꯀꯌꯥ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯝꯍꯦꯟꯁꯅꯥꯗꯤ ꯁꯥ ꯇꯥꯟꯕꯗ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯀꯣꯔꯧ ꯃꯥꯁꯨ ꯊꯣꯔꯛꯇꯨꯅ ꯅꯣꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯄꯗꯨ ꯎꯔꯗꯨꯅ ꯂꯝꯍꯦꯟꯁꯅꯥ ꯃꯥꯅ ꯐꯥꯔꯤꯕ ꯁꯥ ꯈꯔꯗꯨ ꯃꯅꯝꯗ ꯍꯥꯞꯂꯗꯨꯅ ꯈꯨꯜ ꯇꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯂꯪꯖꯥ ꯑꯃꯅ
ꯋꯥꯡꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯏꯪꯉꯪꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯃꯅꯝꯗ ꯄꯨꯔꯛꯄ ꯁꯥ ꯈꯔꯗꯨ ꯐꯠ ꯊꯥꯗꯔꯝꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯀꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯊꯧꯕ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯈꯔ ꯂꯥꯞꯅ ꯐꯤꯔꯥꯟ ꯑꯗꯨ ꯌꯨꯡꯈꯠꯈꯤ꯫ ꯂꯝꯃꯦꯟ ꯁꯅꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯩꯁꯨꯕ ꯇꯦꯟꯖꯩ ꯑꯃ ꯅꯨꯡꯁꯤꯈꯨꯜ ꯇꯝꯅ ꯌꯥꯡꯅ ꯀꯥꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯍꯦꯛ ꯇꯧꯈꯤꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇ ꯈꯨꯠꯂꯩ ꯄꯥꯏꯕ ꯍꯨꯏꯊꯧ ꯂꯥꯛꯄ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥꯅ ꯅꯨꯡꯁꯤꯈꯨꯜ ꯇꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯨꯞꯆꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯈꯨꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯍꯥꯟꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅ ꯂꯥꯟꯃꯤ ꯀꯌꯥꯗꯨꯅ ꯅꯨꯡꯁꯤꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯄ ꯐꯥꯕꯅ ꯆꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯃꯥꯒꯤ ꯈꯨꯜ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯖꯔꯤ ꯍꯥꯏꯕꯇꯅꯤ ꯇꯦꯜꯂꯕ ꯃꯥꯒꯤ ꯈꯣꯡꯀꯥꯞ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯗꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯅꯨꯡꯁꯤꯈꯨꯜꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯂꯨꯆꯤꯡꯕꯤꯗ ꯅꯠꯇꯅ ꯈꯨꯟꯖꯥ ꯀꯌꯥ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯥꯟꯐꯥ ꯑꯣꯏꯅ ꯐꯥꯈ꯭ꯔꯦ꯫ ꯂꯝꯃꯦꯟ ꯁꯅꯥꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯇꯝꯅ ꯆꯦꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ 5ꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯈꯨꯜ ꯇꯝꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯗꯨꯅ ꯂꯝꯃꯦꯟ ꯁꯅꯥꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯗꯨꯁꯨ ꯄꯨꯟꯅ ꯂꯝꯃꯦꯟ ꯁꯅꯥꯗ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯒꯤ ꯇꯦꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯂꯥꯟꯃꯤ 3ꯕꯨ ꯀꯥꯞꯈꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯥꯟꯃꯤ 3ꯗꯨ ꯃꯊ꯭ꯋꯥꯏ ꯂꯧꯔꯝꯂꯒ ꯎꯃꯪ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ 5 ꯍꯥꯠꯂꯝꯕꯒꯤ ꯁꯥꯎꯈꯤꯕꯅ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ 2ꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ 3 ꯆꯪꯗꯨꯅ ꯂꯝꯃꯦꯟ ꯁꯅꯥꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯜꯂꯛꯄꯁꯤꯡꯒꯤ ꯂꯝꯕꯤꯗꯨꯗ ꯂꯨꯝꯗꯨꯅ ꯃꯈꯨꯠꯇ ꯇꯦꯟ ꯑꯗꯨꯒꯤ ꯂꯤꯔꯤ ꯑꯗꯨ ꯅꯥꯀꯣꯡ ꯐꯪꯅ ꯆꯤꯡꯗꯨꯅ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯉꯥꯏꯗꯨ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯊꯧꯗꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄ ꯂꯥꯟꯃꯤ ꯑꯃ ꯎꯕꯗꯒꯤ ꯇꯦꯟ ꯑꯗꯨ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯕꯅꯤꯅ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯂꯛꯄꯅꯤ꯫ ꯃꯄꯥ ꯆꯥꯅꯅ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯃꯃꯩ ꯂꯩꯊꯣꯛꯇꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯂꯝꯃꯦꯟ ꯁꯅꯥꯗ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯗꯨꯅ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯇꯦꯟꯖꯩ ꯀꯌꯥ ꯍꯥꯞꯂꯤꯕ ꯇꯦꯟꯗꯣꯡ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯇꯦꯟꯗꯣꯡ ꯑꯗꯨ ꯄꯨꯡꯀꯥꯏ ꯆꯥꯏꯗꯨꯅ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯃꯦꯟ ꯁꯅꯥ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯒꯤ ꯁꯥꯐꯨ ꯀꯟꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯅ ꯄꯥꯟꯈꯤꯕꯗꯒꯤ ꯂꯝꯃꯦꯟ ꯁꯅꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯗꯨꯅ ꯃꯁꯥꯗꯨ ꯇꯣꯜꯍꯥꯏꯅꯔꯦ꯫ ꯂꯝꯃꯦꯟ ꯁꯅꯥ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯑꯃꯗꯨ ꯊꯨꯅ ꯌꯥꯡꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯂꯨꯔꯦꯟ ꯀꯛꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯥꯟꯃꯤꯗꯨꯒꯤ ꯂꯨꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯛꯂꯝꯃꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯇꯦꯟ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯂꯝꯃꯦꯟ ꯁꯅꯥ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯇꯦꯟꯖꯩ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯃꯕꯨꯛꯇ ꯍꯦꯛ ꯄꯥꯟꯕꯒ ꯈꯨꯠꯂꯩ ꯊꯨꯅ ꯐꯠ ꯐꯨꯛꯇꯣꯛꯂꯗꯨꯅ ꯃꯁꯥꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯀꯣꯛꯇ ꯀꯥꯞꯂꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯗꯨꯅ ꯂꯝꯃꯦꯟ ꯁꯅꯥ ꯃꯁꯥꯗꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯀꯌꯥ ꯈꯣꯝꯖꯤꯟꯗꯨꯅ ꯅꯨꯡꯁꯤꯈꯨꯜ ꯇꯝꯅ ꯆꯦꯜꯂꯛꯄꯗꯗꯤ ꯈꯨꯜ ꯑꯗꯨꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯇꯨ ꯂꯩꯔꯝꯂꯦ꯫ ꯅꯨꯡꯁꯤꯈꯨꯜꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯌꯥꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯏꯈꯦꯡꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨ ꯂꯩꯔꯝꯂꯦ꯫ ꯁꯤꯡꯉꯝꯗꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯕꯗꯒꯤ ꯈꯪꯂꯦ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯌꯤꯡꯕꯤꯗ ꯅꯠꯇꯅ ꯃꯆꯟꯅꯨꯄꯤ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯌꯥꯎꯅ ꯇꯥꯏꯕꯪ ꯐꯥꯎꯕꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯄꯤꯕꯥꯗꯨꯁꯨ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯅ ꯆꯠꯈꯤꯕ ꯌꯥꯏꯐꯈꯨꯜ ꯇꯝꯅ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯃꯈꯨꯠꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯄꯨꯔꯤꯕꯗꯨ ꯎꯔꯗꯨꯅ ꯇꯨꯡ ꯊꯥꯡꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯇꯨꯃꯤꯟꯅ ꯍꯥꯠꯂꯗꯨꯅ ꯂꯝꯃꯦꯟ ꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯁꯨ ꯋꯥꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯗꯦ ꯍꯥꯏꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯃꯅꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯊꯥꯈꯤꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯂꯝꯃꯦꯟꯁꯅ ꯃꯈꯣꯏ ꯈꯔꯗꯨꯁꯨ ꯂꯝꯕꯤꯗ ꯊꯠꯂꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯟꯃꯤ ꯈꯔꯗꯨ ꯍꯜꯂꯛꯇꯕꯗꯒꯤ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯗꯨꯅ ꯃꯅꯥꯎ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯕ ꯇꯥꯟꯅꯈꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯒꯤ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯗꯨꯅ ꯐꯥꯔꯤꯕ ꯂꯥꯟꯐꯥ ꯀꯌꯥꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯇꯨꯅ ꯀꯅꯥꯅꯣ ꯅꯊꯣꯏ ꯍꯤꯡꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯈꯨꯜꯗ ꯆꯠꯈꯤꯕ ꯄꯥꯝꯕ ꯃꯈꯩ ꯃꯐꯝꯁꯤꯗꯒꯤ ꯁꯤꯖꯈ꯭ꯔꯣ꯫ ꯃꯍꯩ ꯈꯨꯟꯖꯥ ꯈꯔ ꯑꯃꯗꯤ ꯆꯦꯟꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯅꯣꯛꯂꯗꯨꯅ ꯂꯥꯟꯃꯤ ꯈꯔꯗ ꯌꯦꯡꯗꯨꯅ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯗꯨꯅ ꯀꯔꯤ ꯌꯦꯡꯂꯤ? ꯆꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯇ ꯈꯥꯛꯇꯅ ꯍꯥꯠꯂꯣ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯆꯦꯟꯈ꯭ꯔꯤꯕ ꯈꯨꯟꯖꯥ ꯈꯔꯗꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯀꯌꯥꯕꯨ ꯍꯥꯠꯄꯗꯨ ꯌꯦꯡꯂꯗꯨꯅ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯗꯨꯁꯨ ꯃꯁꯥꯗ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯈꯤꯗꯨ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯇꯕꯨ ꯉꯥꯏꯔꯛꯄ ꯑꯣꯏꯕꯅ ꯂꯝꯃꯦꯟꯁꯅꯥꯁꯨ ꯂꯨꯝꯗꯨ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯗ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯛ ꯄꯨꯝꯕ ꯃꯠꯄꯤꯔꯤꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯥꯁꯨ ꯃꯆꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨꯗ ꯂꯥꯟꯗꯥꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯝꯃꯦꯟꯁꯅꯥꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯆꯥꯅꯨꯄꯤꯗ ꯅꯠꯇꯅ ꯇꯥꯏꯕꯪ ꯐꯥꯎꯕꯗ ꯉꯥꯏꯖꯔꯛꯂꯤꯕ ꯃꯆꯥ ꯄꯤꯕ ꯑꯗꯨꯒꯁꯨ ꯊꯦꯡꯅꯖꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨ ꯂꯩꯖꯔꯤ꯫ ꯃꯅꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈꯤꯕ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯁꯨ ꯃꯅꯥꯎꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯂꯥꯟꯐꯥ ꯀꯌꯥꯗꯨ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯈꯨꯟꯖꯥ ꯀꯌꯥꯗꯨꯁꯨ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏꯗꯤ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯌꯥꯝ ꯋꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯋꯥꯅ ꯆꯠꯂꯤꯉꯩ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯅ ꯊꯥꯗꯣꯏꯗ ꯇꯦꯟ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯂꯝꯃꯦꯟꯁꯅꯥꯁꯨ ꯐꯠ ꯆꯣꯡꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯗ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯊꯠꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯗ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯗꯨꯅ ꯂꯝꯃꯦꯟꯁꯅꯥꯒꯤ ꯃꯊꯥꯗ ꯊꯨꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯂꯝꯃꯦꯟꯁꯅꯥ ꯃꯆꯤꯟꯗꯒꯤ ꯏꯈꯤꯡ ꯑꯗꯨ ꯂꯦꯞꯇꯅ ꯍꯥꯗꯣꯔꯛꯂꯤ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯂꯝꯍꯦꯟ ꯍꯧꯒꯠꯂꯣꯁꯤ, ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈ꯭ꯔꯁꯤ, ꯍꯧꯒꯠꯂꯣ꯫ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯕꯨ ꯏꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯀꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯏ ꯇꯝꯅ ꯇꯦꯟ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯝꯃꯦꯟꯁꯅꯥꯁꯨ ꯃꯁꯥꯗ ꯇꯦꯟꯖꯩ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯍꯥꯏꯔꯒꯗꯤ ꯃꯊꯥꯗ ꯊꯨꯝꯅ ꯌꯨꯡꯂꯤꯕ ꯍꯨꯏꯊꯧ ꯂꯥꯛꯄꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯗꯨꯗ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯛꯅꯕꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯌꯥꯗꯕꯅꯤꯅ ꯂꯝꯃꯦꯟꯁꯅꯥꯁꯨ ꯄꯟꯊꯗꯅ ꯃꯊꯥꯗ ꯊꯨꯝꯅ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯁꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯂꯝꯍꯦꯟ ꯅꯪ ꯑꯗꯨꯅ ꯇꯧꯒꯅꯨ, ꯇꯦꯟꯖꯩꯗꯨ ꯆꯠꯀꯅꯨ, ꯇꯦꯟꯖꯩꯗꯨ ꯍꯦꯛ ꯆꯠꯄꯗ ꯅꯪ ꯍꯤꯡꯂꯔꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯃꯦꯟꯁꯅꯥ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯇꯥꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯊꯃꯣꯏ ꯊꯨꯝꯅ ꯌꯨꯡꯂꯤꯕ ꯇꯦꯟꯖꯩꯗꯨ ꯁꯠꯇꯣꯔꯛꯂꯤ꯫ ꯏꯈꯦꯡꯇꯅ ꯕꯨꯔꯨ ꯀꯥꯞꯄꯤ꯫ ꯇꯦꯟꯖꯩꯗ ꯇꯦꯡꯒꯥ ꯊꯣꯡꯒꯠꯂꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕ ꯁꯣꯔꯗꯨ ꯍꯣꯜꯂꯗꯨꯅ ꯃꯄꯥꯡꯒꯜ ꯑꯗꯨ ꯀꯟꯈꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕ ꯇꯦꯟꯗꯝꯂꯤꯕ ꯍꯨꯏꯊꯧ ꯂꯥꯛꯄ ꯇꯝꯅ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯇꯦꯟꯖꯩ ꯑꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯍꯨꯏꯊꯧ ꯂꯥꯛꯄ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯍꯨꯏꯊꯧ ꯂꯥꯛꯄ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯂꯝꯃꯦꯟꯁꯅꯥꯗꯨ ꯊꯥꯗꯣꯏꯒꯤ ꯃꯇꯝꯕꯥꯛꯇ ꯍꯥꯏꯊꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯏꯟꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯃꯦꯟꯁꯅꯥ ꯌꯥꯝ ꯋꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯗꯣꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯋꯥꯅ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯏꯆꯜ ꯑꯃꯗꯤ ꯅꯪꯒꯤ ꯌꯦꯛꯅ ꯇꯤꯡꯈꯪ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯀꯨꯝꯍꯩ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯅꯪ ꯑꯃꯗꯤ ꯏꯆꯥꯒꯤ ꯈꯨꯗꯣꯜ ꯀꯌꯥ ꯂꯩꯒꯅꯤ꯫ ꯁꯪꯕꯥꯟꯅꯔꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥꯗ ꯏꯆꯥꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯁꯤ꯫ ꯂꯥꯛꯑꯣ ꯊꯥꯗꯣꯏ, ꯂꯥꯛꯑꯣ꯫
ꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯇꯝꯄꯥꯛꯊꯛꯇ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯈꯨꯟꯖꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯤꯡꯁꯥꯡ ꯂꯥꯛꯄ ꯑꯌꯤꯡꯕꯤ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯌꯥꯎꯅ ꯄꯥꯛꯂꯕ ꯁꯒꯥꯏ ꯃꯊꯛ ꯑꯃꯗ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯝꯍꯟꯗꯨꯅ ꯅꯨꯡꯁꯤꯈꯨꯜ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯡꯁꯤꯈꯨꯜ ꯑꯗꯨꯗꯗꯤ ꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯒꯥꯏ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯈꯨꯜ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯃꯦꯟ ꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯣꯜ ꯆꯟꯈꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯗꯨꯕꯨ ꯃꯊꯥꯗ ꯀꯣꯜꯂꯗꯨꯅ ꯊꯥꯗꯣꯏꯁꯨ ꯀꯞꯅ ꯀꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯂꯩꯖꯔꯤ꯫